Amuktang punang pui kok nong krumjari ngasi mu pudon lakjari 10 fun facts video sisu soida interesting video mo igning khanjai mayam puna lo pawdo ming taminasi. Fact number 1. Adom na yumda season biriba internet ki speed adu kya hoibuge 1 mbps 10 mbps 100 200 500 maximum 1 gbps adu NASA National Aeronautics and Space Administration aina kanaba USA ki Space Administration Agency asi oinadi magi net ki speed asi internet ki speed asi 91 gigabyte per second oi masi chorangna koi yum normal household amada sinariba net speed asidagi 13,000 times faster oi yang behele. Fact number 2. Nomada Google the search toba gichang si 3.5 billion have 350 crores muki changway koina ke mo khang da mata Google da dum search tawi mayam suloin to birangani adu high signing 7.2% di adu mo using adu gi lai have di Google da changa Google search pa da Google hana type to ga thiba mi mukhal sing adu gi lai. Fact number 3. Pitubi han ba alarm clock ase Devi Hudson have mi osina ingso sing ma charted marfutare 1787 da putoki adu asima de dong khangbirabra haiba gari asida sunatagi matam amakak set tawirami madudi ayuki pung mari asinatna topa matam amata da alarm thambe yaramde dugi matung yam kuira matung 1876 da anova alarm clock ma putoktana thamingba matam da koina alarm thamba yaki. Fact number 4. GPS Global Positioning System GPS kaino habsa ina tawdagsu ayamana loina khangbiramani khanjai day to day life ta koina maroina dum sinaraga leraba aduguma technology amani navigation da oi bi tongan app ki kuthang da dum sinaraga lerabo sangniba haiba sigi magi operating cost se nomagi $2 million mu oi sigi paisa jina krai di sinage da mogi US ki American tax revenue dagi sinaiba. Fact number 5. CDM na interesting oi samu to 97% mi singna Google je spelling check to khomoin sinaiba tawdi se sida watch type tawraga chumbar na taga lan bar haibdo yengbagi oina sinaba tar aiju to yawi adom di to bidabra. Fact number 6. Kone ke umatanda phone je frikau da hapaga lei matanda vibration taropa gi wakanda phawwa do phone je lokthu raga yengbadagi kanam tagi call gum sula amdaba kem leramdaba suma to yawi bra tawgadi ti mental issue makhala mani na hai sigi maming phantom vibration syndrome kawi mayam pakat phawi bra kesu pakat pyo no masi normal ni masina koida kaim ta kai pigida balete. Fact number 7. Over 6,000 computer virus or malware se thamada create awi aduga thadoi havani akoina email se mayam loi paina smartphone pa de email pa tagati evam ta sinavya ro download to pe roi aduda spam na pro ama site ta yawa thena gani gmail da su kai da su adum yawani hai sida koi 90% of spam email sing je sida sumba malware sing yawa bai chance yang wang le. Fact number 8. Google je humming ju hire tawari sumjalo jokes apart 2009 da Google gi Mountain View headquarter California da leiba sigi napi sing asi kakthana bidamakta California grazing kobo company amadagi humming chani rent lauki amai co-friendly approach or masu yaiko. Fact number 9. Nokia mayam nena kanaraba Finland gi phone sabda pithibida kwalegi phawa matamagi Nokia phone saba company ama oina hawki dinate ma hawdok matam 1865 ta maxi paper manufacturing company have che saba company ama oina hawdoraki adubu 1980s ki matam da maxi technology gi lam sida field sida job hawki bani. Fact number 10. Apple aina mo hydro so mayam na thodoin dona kana ba brand world most valuable brand electronics ki items avda pithibida ma number 1 ni mayam hen kanor ba iPhone, Apple Watch, MacBook, do iPhone singba makal ka item sai Apple na han ba 2007 da magi han ba iPhone ji launch to ki matam da iPhone da magi App Store lai gide asa da user ko app khara da natana to pa yam da download to ya de to pati to masidi asa gi App Store lai betana natana more than 1.4 million have the 14 lakhs ki mathakta ton ba app kya magi App Store da pangan bangame kaino luna na pithibida da khwadagi hena mayam na pamna ba demand yam leba phone ama su oi yo sing si wen mata si solution jage ina ki bada so ki lan ki yaro so mayam na puksa chang na pigni chenen si bunung si bi boina
like share amadi subscribe ta ko bigano matunda su sugumba tabada ngai wa kana kana video kya pudun laksage mayam pran pom kana kono khumjari